अहानबदा मरोइबा पाउ त्रिपुरादा मणिपुरी सिंगी ऑटोनोमस डेवलपमेंट काउंसिल पियु मणिपुरी लोलदा महै तमहनबगा लोइनना रिजर्वेशन पिगदबनी हाइना डिमांड तौख्रे खुरमजरी ISTV मणिपुरी पाउ मित्यंग ताबरिबा सिंगबु तराम नोकजरी पाउ संदोक पिजरी त्रिपुरादा ऑटोनोमस मणिपुरी डेवलपमेंट काउंसिल पियु त्रिपुरादा मणिपुरी लोलदा लाइरिक तंबा फंगन बियु मणिपुरी लोलबु त्रिपुरा के एसोसिएट लैंग्वेज एन रिकॉग्नाइज तौबगा लोइनना रिजर्वेशन पिगदबनी हाइना डिमांड तांदुना खोलाउ लाउदुना खोंगसत अमसु सटख्रे खोंगसत अदुगा मरी लेनना त्रिपुरा मणिपुरी स्टूडेंट्स यूथ कोऑर्डिनेशन कमिटी TMSYCCO गी मरीसुबा जनरल कॉन्फ्रेंस अमा अगरतला गी राधानगरदा लैबा राधा माधव मांडवता पांगथोखरे जनरल कॉन्फ्रेंस अतुदा सरुक याखिबा UNLF के हानगी चेयरमैन निंगथेमचा सनायामा LISR के मेघेना अवासिंगी मखादा चही तरेट मणिपुर से लैरुरे ब्रिटिश नसु मणिपुर लौसेलुरबसु अमुखना अखोइगी निंगतंबा अदु फंगलखरबनी मणिपुर ngaklibा मिटैबु मुथतपा हाइबसी पुवारीदगी हौना ngamkhidrabani मिटैना मपांगल सोंथबदा मणिपुर थुगाइबा लाई हाइबसी येकनबना खंगी मार्कना मखाताना हाइखिबदा मणिपुरबु हन्ना हन्ना मिखा पोनबा अमदी मुथतनबा होटनदुना लाख्रे निंगतंबा मांगलुरबसु मतमदुगे इपाइपु सिंगना अमुखना निंगतंबा हंजुल हंदुना मणिपुर असि थंबिरंबनी मणिपुर के पुनमगे सक्तम ngakpada mangjal thariba mitaibu muthatnaba hotnabasu leptri मणिपुर असि मचेत मचेत थोकना ngasi su thugainaba hotnaba leptri Masida Manipurda khak natana tongan bangfam singda khundariba Manipuri mitai singna yeknabana kanano marupna kanano haibadu khangminabaga loinana aikhoi masal gi marakta wakhalol manana chatminasi Idea of Manipur machet pachet tahanna bahotnabada tongan ba pambai kaya sizinnarakle masida Manipur gi kanglu furup khudingmakna masigi langa sida thudana bahotnasi haike Tôi là sinh là của nhà mai của mình là sẽ mà sẽ trang nghiêm mà sẽ đây đi tôi cái đầu sẽ phải đây cái đồng xa đầu phiêu mà sẽ đây đi anh ô đồng xa và phiêu mà Manipur đi anh ô có làm mà hậu có một tầm ní hay là một tầm mà sẽ Malayan history này là quan tâm ta mà sẽ thì là pháp sinh cái số cái số tôi cái mà cái này anh ô quay lại đồng xa cái xa và phiêu mà sẽ masih ekor sah film, lekna bagi film di mana malu di jauh ni. Aduh bapa film itu film sah, loh hebat. Ambil loh sesuatu ngamba, ambil sangat kuat. Thauramadu UCM के प्रेसिडेंट YK Dhiren UPF मणिपुर के प्रेसिडेंट नोंगथोंगबम रूपचंद्र सोशल एक्टिविस्ट Y चंद्रशेखर सिन्हा त्रिपुरा मणिपुरी वुमेन काउंसिल के प्रेसिडेंट हवाईबम ओंबी मया सिन्हा अमदी सिविल एक्टिविस्ट सुभाष टेप्सु सरुक्याखे राजनीति नमरम ओइरगा अखोई मसेल नुंगसिनदना बगी थबक्ति तौगुमसी हाइना वांगोई केंद्र के MLA KH लोकेना फोंदोखरे वाफमसी केंद्र आसेगे अहल ओइरबा सिंगदा खुदोल पीबगी मखा चथरक पोइना पोलिंग कमिटी युमनाम हुइड्रोम थियाम लेसांगखोंग सिंदुना स्पेशल गैदरिंग प्रोग्राम फॉर आवर रेस्पेक्टेड एजेड सिटीजन्स ता अचंबा खुदोल पोट पीबगी थौरमदा हाइखिबनी Yahitel lampak yumnam huidrom thiam leisang khongda pangthokiba thoram aduda ahal oiraba mioi kyana sarukya ke MLA loke na bakha taraduna mioiba khudingmak magi matam haibadu yoraklaba matamda malemase thadoktuna chatkhigada bangaktani maramaduna hinglingai matamda pumnamak nungsi sanana leiminasi hinglingai matamda magi migi haiba khaidana chap manaba mitingda thabak tominasi hinglingai da afaba thabak khara taurabadi tungda hoglakliba naha singnasu thabak taurakani haibagi wakhalda mahakna kendra se ge angamba thabak tauribani kendra se da chawkhat thorangda punna thabak tominasi haike Sky Hospital na ahumlak suba oina thabum ma chupna sathagada ba free dialysis camp mathang chahi January amadagi horagani haina Sky Hospital gi chairman L Sam Kishore na pawmising onabada haikre mark na makha takibada kidney fail oiraba mioy singi damaktadi dialysis tawba haiba se tangai fade dialysis tawringai manungda cardiac arrest amadi heart fail oirakpa yaba kaya ama yaudaba nate adubu Sky Hospital ase heart ki akhanaba hospital ama oibana hairiba dialysis tawringai manungda thorakpa heart kamari lainaba थिनिंगाई ओइबा अदु ngakthoknaba sem saduna lei haikibaga loinana lamdam asigi kidney leinaga sagonaduna hingliba cell gi awaba leiba imungi patient singdana hena khudong chaba pigataba camp asigi damak ngasi December gi tang 18 dagi register tauba yaragani haike
मरुना अखोइना एम तौजरीदी अखोइन पामजरीदी लेता लाइरा डायलिसिस की सेशन नंगौदबा नत्रगा डायलिसिस की याम थुना दरकार लापा लेरगदी नेक्स्ट ईयर की 2026 की जनवरी दगी होरगा फेब्रुवारी लोइबसिम तौनी अदुगा पब्लिक की डिमांड दगी हेंगलगदी we may continue longer on free basis da from time to time free dialysis camp hagi oina pijariba seida mayamna saruk yabi ningagadi mayamna sigi benefits lobi ningagadi registration masidagi dum horani नुपी ओइबेसिंगी थौना लिंगजेल अमदी अपुनबना मणिपुर बु कनानासु लाक्चबा ngamloi ahum suba nupi lal na manipur tangdu laitaba ingtapa lamdamama oihenba ngamgani haina MLA Govindas konthau jamna MSRLM na promote tauba village level federation mapalgi SIC chamagi yankhai mathoi gi member lising amaka chanipal henbagi performance review kam interaction program da haikre Bisnupur AC gi manung dalaiba kha pochangma mamang community hall da Bisnupur AC gi manung dalaiba village level federation mapan na senduna pangthok Batauram Aduda, MLA Tongam Santiago Mari Lenaba Miyokana Sarukyake. MLA Govindas Konthau Zamna Makatana Kunai Ama Chaukatpa Haiba Asi Aigi Imungdagi Hauduna Lekai Kungang Amadi District Yauna Manipur Pumba Chaukatpangamgani Hauki Bachahi Kyadagi Manipurda Nupi Oibising na Lauduna Lakliba Taudang Aikoina Kaufam Tokte Ngasi Maksu Lekai Kungang Singda SIC Amadi BLF Sing na Lauri Bataudang Sing Asiki Yengduna Lakada Bachahi Lisingani Kuntaruktagi livelihood ta Miting Changduna Makal Kyagi scheme Amadi sub scheme sing Hapchinduna Kunai Asibu Awang Bathagta Pukatna Bahotna riba nupi oibising ni haiki aigi mungsi pharabatumda aigi yumro phadoini aigi mungsi phamatamda aigi district si phadoini aigi district si phamatamda aigi manipur si phadoini adu targadi ningol singna akoi manipur se tangdu lekaba hingsa lekaba amaga sana sinana nuksina laiba sakhat paronda hidanaba adumba state ama oina na bahonabada akoi punna khut dingthokina si hai si manipur sida kwaidagi aruba tangka kama akoi da laiba aduna mama oibi mayam se asigi asoka dai tam lai reba hujiksi nisa sa ko phangna daro sing sare masi akoi seksi lau se natrate akoi dhara bulka dore ko se Lamjing Maira BLF Chinungai Amadi Lamjing Maira BLF Ka Potsangmamna Best BLF Ki Mana Oina Lupali Sing Nifu Ani Suba Best BLF Mana na Yening BLF Topopi Amasung Luching B BLF Qualify na Joint Taduna Mana Oina Lupali Sing Kun mga PK Best SIC Mangagi Mana na Ireima SIC Nacho Sorarel SIC Upokpi Hentoi B SIC Tinungai Pantoi B Ima SIC Qualify Amadi Oinam Lekai SIC Ningthokong Ka da lupali sing tara mga gi manasu kutsinaki Chahi khuding gi leptana laigi oiba thauram ama oina ningsing bathok traba matamdagi chatharakpa event daw ayang leima ahal amadi ayang leima atombi anigi walong kabok poktuna moirang yumthong khuding kabok yen bagi thauram lakliba waksing gi tarataruk ni panba amadi tarataret ni panba numita pangthokadawriba asiga mari leinana ibudaw thangjing moirang koirel laina thabumama chupna haibadi maitai gi thachata wakching gi thanel dagi fairen gi thanel fawba event daw ayang leima ahal amadi atombi anigi ngak harau mathot tambagi thoram pangthokadaba maram nangase Ivudaw thangjing koire laibu event daw ayang leima anigi sangaida khoidoi humbagi thoram pangthokre Ivudaw bu ayang leima ima anigi sangai tamna thangjing seva mandal famnaibi choirap loisang amadi amaibi loinana pena sakpa sing amadi dol belga ivudaw loinana ivudaw bu thinbagi thoram pangthokhi ngasi dagi hauraga loidam thabum ama chufna ivudaw thangjing gi laisang thonglon gani hairi Pauge Marktana tenba break amatang lominase Lakadurba kumsi sehigi imoini imagi irat pujada angubanga maitei shereng katpi ho phangpham es tombe and sons pengba pham hyangthang akakdaba masingni ngasimak order tobi ho Lakadurba kumsi sehigi imoini imagi irat pujada angubanga maitei shereng katpi ho phangpham es tombe and sons pengba pham hyangthang akakdaba masingni ngasimak order tobi ho Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudak ta phanba ngamlaba kapidon kap siraf
100% harbel product ni lok khubada natana nak mahi chelaba amadi khangnau mareng chatlaga lok kangkhu khuraba Cafidon cup syrup thakpiu. Cafidon cup syrup. Dada! Hindi magkigano. Alam mo tamo, sige yung se, next time tinacheksin na laksilo ka tamo ka ba nine? Dada lang se, juhar habaga am takidarbo. Asum na, mayam na machalbo ngapshan lugum, masige yung masibu, aso yung ang ko kada batagi, next time tina ngapseli. Next time juhar habaga yung ngapok na nabasim ba ni? Zaman technology siya naman na, concrete katok na tinabamatanda, kapamil ang muktihan na hinggal adli. Next TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break itung da taram nokchari makhata ba pau pizari. Revive, Relief, Reconnect haiba thimda thasigi kontarukta Free Flight Northeast Edu Plus skill amadi TC Enterprises ka khutsamnana sinduna Margin Polo Complex ta satharakiba winter camp lotion kre Thoramadu Best Discipline Volunteer Best House na chingba award su yentoke Thoramadu DIPR gi director ngangum utam Holistic Edu Plus skill gi director su oriba career coach and mentor kumukcham Rosen amadi camp director B Chitramayana maruiba myoising oina sarukya ke Thoramga mari lena Director Utamna chahi tara Nepal gi makhada laidiba angang sing anau ba experiment tongning matamni matamase da makhoi na makhoi gi pukning wakhal fathaduna oja sing amadi makhoi gi ahal laman sing gi pauchak illaba matamda makhoi gi punsi mai pakpa punsi ama soidan oiba ngamgani haike Maina hanna honaraba vision nama lairaba soidana mai pakani ngasi dagi di tauge haina khallaga thabakta onthokpa ngamba mi amamam kohanbiraga noise tumgi achangba yumdrel amamam koiraga Manipur ima se amuktang yamna chaukatpa leiba ama noigi matamda vision 2047 aduda Manipur se kari thapka after 20 years adu khallaga changzalaga india ko mi oiro mai pa bunangi tamakta khanbada chaukopchaba adugumba mama mapadu elo Amaromda Thoramadu Saruk Yakiba Career Coach Rosen a Haiba Campusida, Tangta Jagoi Isay Madi drone Pibana Chingba Takpi Bakak Natana, Kemasida Sarukyariba Angang Singda, Indiana, Lisingani Futareta, Chokatpa, Lamdamama Oinaba Pandam Tamliba Sida, Kari Karamba sector da Makoina Skiltan Silabadi, Chokatpa, Lebak Oidaba Matamda, Makoida Matau Karam Nakudong Chaba, Lahogani Habasu, Takpiki, Haike. Angangsina pigisina different exposure mayam pibaneba so that angangsina kai layers khangjanaba ade ani subadana magi qualities identify tobagi agi masa amasu oiba haidare do understand doba adu matukta the locations ina mo okay food hills zo ere ido masingi mahon so ere hills zo leire adigi lambu lamang so ere locations e kogi ahum sina pa locations select doba haidare doin toraga akoina Manipuri ama oina Manipuri da leiba mayam mitei masa oiro ato masa oiro akoi sigala ido singse develop am country or matam da level da sapina mungta sinjaba program Manipurda May Ohum Lisingani Kulumdoidagi Thorak Liba Iranga Sinamaram Oiduna, Mekia Hosik Relief Camp ta Awaba Kangduna Lady, Masidanatana National Highway Singdam Hosagum Ayet upon Yaudana Chatpa Yadana Lady Basida, Hosik Fauba, Masigi Chapchaba, Warushin Purakpangam Dana Lady Basiga Marilanana, Salin Digital Sinduna, New Delhi India Geta, Salin Digital Chairman Fanjobam Lanajit Singna, Long Leaf India, IDP Sing Masagimayumda Atubada Hanjil Halu, National Highway Singdam Hosagum Ating Bayaudana Chatpa Halu. Long Leaf Manipur Haibana Chingba Warol Yauba Gerald Paiduna Wakat Kongjang Sangsin Kre Wakat Kongjang Gamari Lenana Mahakna Hakibada Manipur da Tok Liba Communal Conflict Ase Hausik Fauba Warushinama Puraktana Ladiba Se Atubada Loisinduna Mahusagum Tangdu Leitana Nungsi Chanana Lehanaba Central Government na Sinbiu IDP Sing na Tengnariba Awaba Kudongcha the Bakaya Sing Ase Kangbi Ubiduna Atubada Warushin Purakna Bohotna Biu Haike Yamna Tangdu Laitadana Ladiba, Communal Conflict, Cinemaram Wodna, Hosi Maksu, IDP Sing Ase, Yamna Wana, Masagi,
mayum oiriba mafam du changba ngamdadna leiri akoina ese manipuri amoina indian citizen amoina akodi yamna nungai taba ma fawi loina na akodi national highway sing de free oina sakko phangdriba se isagi iramdam da adusu masima ga yana ba thu matam da sinbiu idp sing asiki awa ubidana india gan menam di state government na atuba matam da masigi waroi se duma poraga makobu yamna tangdu leitana mahuksa gumna yamna nukshi chanana leibe yana ba gidamak atuba matam sinbiu haidana akodi national capital oiriba su mulaba new delhi se da su khungjang ase yamna chamna akoi ese indian citizen amona akoi fundamental right to akoi demand tawjana Nifumari Suba Junior National Kho-Kho Championship 2025-26 da sarukyaro na bagidamag Manipur Amateur Kho-Kho Association Makagi Sanaroi Singh ngasi Imphal thadokre chaisi gi December 18 dagi hauduna lisingani kuntaru ke January mari fauba Bangalore gi Gunjurda pangthokadoriba championship asida state asigi oina nupa amadi nupi Sanaroi kuntra na sarukyagadori ngasi Manipur thadokraba Manipur Junior National Kho-Kho contingent pu Makagi General Secretary Moirangthem Modusudona flag off tokibagal mahakna hakibada championship asigidamak numit kayani residential camp pangthoklaba matung team official taret yauna players singna ngasi khongsan khiba khongsat asina mai paglaktuna khelo india gi qualified oina bagi pandam thamli amadi state asigi oina su kho haiba masana si hena fagatna basu hotnari haiba wafam sing fongdoke ngasi akoi chali basi akoi 20 days mu residential coaching tawram matungda team sing asi akoi manipur ji thado kodoi manipur gi khastang mai oigedra haina khallaga akoi ngasi gi team si chali bani koi thajabadi lai koi manipur da auji ji lairiba kho aiba masana si handaki sai khar si dei koi yam kanna promote tawna na bahon bada tongan ba mayam cooperation pb bani coaching taw matam da su mayam laga koi cooperation pi handak chakadoriba journey si dei da karigumbai koina mamangi edition singdagi handak sina kajitang hena performance fajarakani haibagi thajabadu lai karigumba laibok patana koi 8 position manung changragadi khelo india qualify hoidoini masi gi target sida koi chalaga team si mai pangna honage haiwa pamsi mya pamda manipur amsir khokoi association mai kerigi myamda pawdam si thamjeri loislakpada maroi bapa amuka na pisari Tripurada Manipuri Singhi Autonomous Development Council PU Manipuri Lolda Mahai Tamhan Bagaloinana Reservation Pigadabani Haina demand tawkre Hauzik Pauge on the Istv Sandok Manipuri Pau Matanga Sidolution Jare Meding Tabri Pumnamako Amuka Hana Krum Jari